अहान बमुक्तदा मणिपुरी वारी तामिना सी यूट्यूब चैनल बु येंगबिरिब अमदी ताबिरिब खुदिंगमकु हेमचंद्र सोइबमना तरामना ओक्सबगलोइनना नोलुकनु खुरुमजरी लेप लैतना हप्सरकलिबा तेंथा कोल हारिबो वारी असिगी तरामाथोइ सुबसरु मियामदु कुदोल तमजरी वारी असिबु इबिरकपि रोनिबला ओक्रम मसीनी इबुंगो लुरिबसे आइसु करमना थवाई असि चंगलक्लिबनो हाइब खंगदे आइनदी थवाई अतोपा अमबु कौबनी अदुगा महाक ओइना लाक्ले रंजित की मपाना अमु हारकलमी फरे तादा हौख्रदी हौख्रे हयेंसी मयामदा तादना हाइबदो हायरगा येंगलसी मयामना करी अमु हारकेदो येंगलसी तादसु वारमलनी पोथानबा तौबिरो असुमना तुंबा चंगलख्रे रंजित का मपागसु करी करीनो खरा मुरुमुम सोनरी कादु खितंग लापनाबनिना सुनिलना मखोय वारी सानरिबदु फजना ताबा ngamlamde रंजित चंगलकपगी मखोल ताबदुदा सुनिल हानगुम तुमसिनदुना लैख्रे रंजित सु चंगलकपगा सुनिल द चेप्थदुना यंगाई सुनिल नाखोक्लगा तुमलंबदुदा रंजित सोर सांगना होंदोक्लदुना मासु फमुंगदा चंगलक्तुना तुमथख्रे नोंगालकले मागी मागी तौगदब थबकसिंग लोइसिनदारी मतमना असुम हौजिन खिबना पुंग निपाल मुक्तारकपा अद्वाइदा हाइना खिबगी मतुंग इन्ना खुलगी मियामसु रंजित होइगी मयुमदा थुंगलरे रंजित होय कुला होय सु थोलक्तुना मयांग वा खनारी कुलाना मयामबु ऐ वाफम सी करमना हाइगदबनो खंगद्रे अइना अरोइबो इन हाइगदरिबो वाफम असिदा मयामना करीना फगनी हाइबदो खन्नाबिरो मसी नतना अइगिदी उपाय लेत्रे अहन अमना हारे इफुंगोना करीना फगनी हाइबदो सिंगनादना हेक्ता हाइबियो कुलाना तादा अइना हाइगदबो वासे मयामदा करमना हाइरसिगेने कुलगी मतौदुदा मयामदु मिपाइनबा फाउनरई मियाम अदुना अमु हारई ओजाना करीनो हाइबदो चिंगनाबिगनु हेक्ता हाइबियो कुलाना मयामदुदा येंगलगा तपना हारई खुलगी मियाम सिंह खुल असिबु थादोक्तुना चटपिरो नत्रबदी खुदोंग थीबा कया अमा नंगलगनी अइना फनयाम लंगदाइनबु होटनाजबनी अदुबु थवाई असि पांगल यामना कनखिबना अइना करिसु तौबा ngamdre खुलजी थादोक्पा नत्रबदी अमुका हेना खुदोंग थीबा नंगलगनी मयामदु कुलना हारक्लिबा वासिंदु ताबदा अमगा ngakna yengnaduna मखोय मसल मुरुमुरुम सोनरई कुलना अमु मखा तारई अइना ngarang थवाई असिगा वारी सानबदा खुल असिदगी मियोय अहुम थवाई लौखिनि हारमी मसिनानि अइना मियामगी दौ खल्लगा खुल असिबु थादोक्तुना चटपना मियामगी याइफगनी हारिबसे मियामदसु अमगा ओनसिनदुना मुरुमुरुम सोनरी रंजितना अमु हारई लैकाय मयाम वा अमखका हाइजगे मयामदु तुमि लैनखी अमु रंजित लोमदा ममाइसिंदु ओनसिलै अइना याम खंगहैदना हाइजखिबना जदे ngasi मामा कुलना हारिबसे अखोगी याइफबो ओइगनी हाइना अइना सुखले मरमदी ngarang ahingda मामना हाइबदगी आइसु पुनम खंगजबनी करियुंबा मसिदा थाजदब थोक्लगदी खुदोंग थीबा नंगनी मरक्ता अहन अमा हौगतलगा रंजित तहारे इबुंगो अखोइना खुल असि थादोकपा हारिबिसिबु मतौ करमना थादोकनी खुल असिबु थादोक्तुना चटलगा कदाइदा लैरुगनी रंजितना खुरा मदुदी अखोइसु ngamnaba hotnaba haibuduni कुलना तादो होय हौजिकिदी वा नत्रिदा मतम खरदी अइना लंगदाइरगा थमजरिबने अदुना हाथुदी नत्सदे हप्ता अनिमुक्सिगी मनुंगसिदा खुलसी थादोकनबो होटनाबियु कुलगी वाहाइदुदा मयामसु वा मखा ताबा ngamdana तुमिन लैनखी ngahak wa tanarlamlaga mathang mayumda hannakre कुलसु हन्नबगिदमक लोइसिली तांजादुदा रंजितना मामा कमदौवा हौजि एखोय करी तौगनी कुलना इबुंगो अइना हाइगदबा हाइबबु नखोय अथुबा मतमदा खुल असि थादो नत्रबदी दसा तागनी मरु ओइना नखोयगी इमुंगसिनी रंजित मसादा हुमांग कांगई मसादुसु लैतापं खंगजदे रंजितना अदुति मामा अइ पाबुंगदा हाइरगा हयेंग मकचनबा सेम सारगे कुलना होय अदुमाइना तौरो अइसु ngasigiदी युमदा हल्लगे नुंगाइतबा लेरादी फोन हेक्ता तौरउको रंजितना होय मामा कुलसु रंजित की मपाद चटलगे हाइरमलगा रंजित का पुन्ना थोक्लै रंजितना कुलबु मयुम फावबु थिलमलगा मयुमदा हल्लगले मयुम यौबगा मपादा वादु हौदोकपदा मपासु यानारे अदुबु करिगुंबा अमगिदमक नुमित निनीदी लैथबा तारमी नुमितुमा हौख्रे मथंगी नुमितनी रंजित की मपादु नुमिदांग वाइरमदुदा थबक अमा चटकदबगी थोक्लै रंजित की ममासु मनाउ नुपी होइदा चटलुरगा हलकपदा मागी नुपाना फी सेटलगा थोलकपा उबदा हाइरई कदाइदा मुक चटपिदौरिगे नुमिदांग वाइरमसिदा मपाना अस्वाइबो थबक अमा खिचलुगे अथुरकनिदा चाक लोइसलमो ngasiदी चाकसु लामी ममाना होय अदो कुइबिरकनु थुना हनबिरउको असुमना ngang दुना मपादु थोंगाल तमना थोक्रे
मासु मपुरोइबगी माइकई येंजेदुना लेरी मपुरोइबना थोंगाल हेक यौखिबगा चंगलगे हाइदुना ममाई हेक लेथोरकपगा येतकी पाम्बोमदु खंगचोंग चोंगलै थांगे तरोंब मखोंगदु चप लेपलगा ममाइदु अमुक थोंगालोमदा लेथोक्तुना मपुरोइबबु येंजरै कनासु लेब उद्रबदुदा मखुत्तुना मपाम्बोमदु मचिंदा चुपसिनजदुना करीबु थोक्लेगबा हाइदुना इमुंगदा तपना चंखरे नुमित तासिलकले रंजित सु ममानबु खर पुल्लुरगा हलकले मयुम चंगलगा कादंग हाक पोथारी रंजित अमुक थोलक्तुना कादा चंगदुना पोचै अवात पकैदु योमसिल्ले तांजादुदा हुइसु यामना खोंगी हुइना खोंगबदुदा मपा हलकलबोय खल्ली नोंगसु मंगली मंगली तवी रंजितना फिरोन लोइसिनबा लोइरा फावबा मपादी हलकपा कौबा लेते ममादु रंजित की कादा चंगलै इबुंगो नोय पाबुंगदुबु हौजिफाव हलकते ngasai phone tawbadadi halak tawre mama na bana thilakani hari hojik amuk phone tawbani phone ga chatte ne nang amta tawraga yengune ranjit na kaino na haisibo hojik paw halak tribo pungdi mapan tare ai di ngasai hui khong ki buda pabung la aboi khalure hoi hoi ai phone tawrage asi haiduna ranjit phone du lokthok laga mapa da call tawi network yadabana phone phanglamde somdana ranjit ki mapa na itaw ai khongna sum sakrage याम सुलाप्ट्रे युमदा फोन तरोगा अंगांग कौगे तौबनी नेटवर्क सु याखिद्रे ममाना बदुना याद्रनि ताव नोंसु सुरकदब माले ngasi sisu farakti phajana tai itaw thoi budu ngairamdradi thengloidabni matam sisu thengjile pharese itaw ai walking oina chakhrage itaw su noi ani surabani na chatpikro ai adum chatkrage hoi hoi itaw phajana chatpiro thengsu thengle asum na mapadu tabli mayum mai kaida lakli asum chatlingaida masada nungsit asaba phurei ranjit ki mapadu wakhal haibet khalli karinone nongsu mangi ngasaida ki sitliba nungsit si isada phubuda ingbani na nungai hauji silak lesina asaba oina silak lesina kamai tawri jano haina khidreda wakhal khanna chatpana makhoi gi thongal yaugadaba khara watlingaida lairak macha ma lei lairak tu yamna susui mafam du lanbada mi singdi kinaduna pakna adugi mafam du yorakpada mai ama pairaga natraga maikhet khetlaga chatnaribani ranjit mapadi bhab oirudabani na maisu amata yauroktre mafam du yorakpada ranjit mapadu makhong du tapna thanglambadagi chenchat chalai mana asum chalakpada mahaki matungda mi amasu chalakpagu makhol tare adubu mamai leithokpadi kiraduna makhong du leptana thanglakli lairaki mapa mayai hek yaubaga thangleibu makhong du kanano amana tap phare khongpham chahogdabadagi mamai du upsillaga tai nungumba amadasu marai baktuda yaisinbaduda ngahakti tarang chattuna makoktu paissillaga lei haugatpadi ngamdabana upsillaga turibdu machi lengdana makokta thokliba idu paisinduna leiri amuk tapna hawatke tawbada makoktu ngauduna upsillaga hanagum tui makhut anidu makokta paisinduna anaba khanglingaida nupi amagi khonjelda yamna tapna nokpadu tarei khonjeldu tabda makok ngaurambudu mamai phat haigalakpaga nak yet oyeng laga phok haugatuna mamaidu leiduna yengi kibagi mayaina anabudu su phawdraduna takriba khonjel gi maikaidu kadomdano haina yengli mamanglomda onthoklaga leiringaida lengjumda khut amana set anirak omlak tharei ranjit mapadu lawai sam chap yungduna maning onthokpa sungamda sor chauna holaga mamaidu humang ngakta mamitu lakthoklaga masadu thak niktuna lei amuksu tungdami ama lepagi sor honbagi makhol su tarai handakti yengdadi yenglagi khanduna mamaidu leithorakpa matamdadi musuk muba migi saban manba amana saitup ama pairaduna ranjit ki mapagi makoktamna kantharai ranjit mapadu laugi tawbaga nanghaudana khudaktuda mafamduda aroiba sor hon somdana ranjit ki mamadi mapabu mangolda phamduna ngairi ranjit na phone du otuna mapada phone tawri phone du phangba kauba leite mamana ibungo napabungdubu aswaibuk thokler yenglusidana imabu mit pambomna marol ama songbane ranjit su mamana nungai khiroi khanduna tapna hairei ima kaisu torom loida mamabu thiamjinbi masu pakhal ibani phattanungda thoklangodra haina asum haujin khibana matamsu thengjilaki pung tara hela phawba laktrabuda machabu kokthokuna thongal da thoklei ranjit tu makhoi gi thongal hek yaubaga masadu ihei heiningdaba phawrei masidi soidana khudong thiba nangba tare haiduna mamabu makhutta paiduna imung tangna chensilaklaga thonglonsilaga mamada onsilei mamadi masagi matau aduda ngakna yengduna leiribani ima hauji se thenglabani kariguma masida thoklurabadi aikhoi khudong thiba nangba yai aduna
ꯄꯥꯕꯨꯡꯗꯣ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯃꯔꯥꯏ ꯍꯟꯖꯔꯛꯂꯅꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯀꯔꯤꯝ ꯇꯧꯔꯣꯏ ꯏꯃꯥ ꯃꯃꯥꯁꯨ ꯃꯆꯥꯒꯤ ꯋꯥꯗꯨꯗ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯖꯗ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯔꯟꯖꯤꯠꯁꯨ ꯈꯪꯉꯤ ꯃꯄꯥꯗꯨ ꯐꯠꯇ ꯅꯨꯡꯗ ꯁꯣꯏꯗꯅ ꯊꯣꯛꯂꯝꯂꯅꯤ ꯍꯥꯏꯕ 마수 ꯍꯦꯛ ꯊꯣꯛꯂꯕꯗ ꯈꯨꯗꯣꯡ ꯊꯤꯕ ꯅꯪꯕ ꯌꯥꯏ ꯈꯟꯗꯨꯅ ꯌꯨꯝꯗ ꯑꯃꯨꯛ ꯆꯪꯂꯛꯄꯅꯤ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨ ꯍꯧꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯨꯗ ꯔꯟꯖꯤꯠ ꯍꯣꯏ ꯌꯨꯝꯗ ꯄꯥꯈꯪ ꯃꯆꯥ ꯑꯃ ꯆꯦꯜꯂꯛꯇꯨꯅ ꯔꯟꯖꯤꯠ ꯃꯄꯥꯗꯨ ꯂꯩꯔꯛꯀꯤ ꯈꯣꯡꯕꯥꯟꯗꯨꯗ ꯁꯤꯔꯒ ꯇꯥꯔꯝꯃꯦ ꯍꯥꯏꯅ ꯄꯥꯎ ꯇꯝꯂꯔꯤ ꯃꯃꯥꯗꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯃꯄꯨꯔꯣꯏꯕꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯑꯉꯥꯎꯕꯤꯒꯨꯝ ꯆꯦꯟꯈ꯭ꯔꯦ ꯔꯟꯖꯤꯠꯇꯤ ꯇꯔꯪ ꯑꯃ ꯆꯠꯇꯨꯅ ꯎꯌꯨꯡꯒꯨꯝꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯃꯥꯁꯨ ꯑꯃꯨꯛ ꯃꯄꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯜꯂꯛꯂꯦ ꯃꯄꯥꯒꯤ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯑꯉꯛꯄꯅꯤ ꯃꯃꯥꯏꯅ ꯈꯣꯡꯕꯥꯟꯗꯨꯗ ꯎꯞꯁꯤꯜꯂꯒ ꯃꯈꯣꯡ ꯃꯈꯨꯠꯇꯨꯅ ꯂꯣꯏꯅ ꯌꯦꯠꯁꯤꯟꯅꯔꯒ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯔꯟꯖꯤꯠꯀꯤ ꯃꯃꯥꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯐꯤꯕꯝꯗꯨ ꯎꯕꯗ ꯈꯨꯗꯛ ꯑꯗꯨꯗ ꯑꯃꯨꯛꯇꯪ ꯂꯥꯎꯔꯝꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯃꯌꯥꯝꯗꯨꯗꯤ ꯌꯦꯡꯕꯗꯨ ꯀꯤꯔꯗꯨꯅ ꯃꯃꯤꯠꯇꯨ ꯈꯨꯝꯖꯤꯟꯅꯕ ꯌꯥꯎꯅꯔꯤ ꯔꯟꯖꯤꯠꯇꯤ ꯃꯃꯥꯗꯨ ꯀꯞꯂꯤꯕꯅꯤ ꯈꯟꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯃꯃꯥꯕꯨ ꯍꯨꯒꯠꯄꯤरुꯕ ꯃꯇꯝꯗꯗꯤ ꯃꯃꯥꯗꯨ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯈꯨꯜ ꯃꯤꯌꯥꯝꯅꯁꯨ ꯃꯤꯁꯤ ꯑꯁꯤ ꯊꯣꯛꯂꯤꯕ ꯊꯋꯥꯏ ꯑꯗꯨꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕ ꯈꯪꯅꯔꯦ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯂꯩꯕ ꯀꯤꯟꯅꯔꯗꯨꯅ ꯃꯍꯩ ꯃꯄꯣꯠꯁꯤꯡ ꯌꯣꯟꯅꯗꯨꯅ ꯆꯠꯅꯈ꯭ꯔꯦ ꯔꯟꯖꯤꯠꯁꯨ ꯃꯁꯥ ꯍꯤꯡꯅꯕꯒꯤꯗꯃꯛ ꯃꯃꯥ ꯃꯄꯥꯒꯤ ꯀꯔꯃ ꯐꯥꯎꯕ ꯂꯣꯏꯁꯤꯟꯕ ꯉꯥꯏꯉꯝꯗꯅ ꯏꯝꯐꯥꯜꯗ ꯃꯌꯨꯝ ꯂꯩꯕꯗꯨꯗ ꯑꯣꯏꯅ ꯆꯠꯈ꯭ꯔꯦ ꯁꯨꯅꯤꯜ ꯍꯣꯏꯁꯨ ꯈꯨꯜꯒꯤ ꯃꯤꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯇ꯭ꯔꯕꯗꯨꯗ ꯃꯃꯥ ꯃꯄꯥꯅ ꯃꯈꯣꯏꯁꯨ ꯀꯨꯏꯅ ꯂꯩꯊꯔꯕꯗꯤ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯅꯤ ꯃꯈꯣꯏꯁꯨ ꯌꯨꯝ ꯊꯥꯗꯣꯛꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯔꯤ ꯑꯗꯨꯕు ꯁꯣꯝꯗꯗꯤ ꯔꯣꯍꯤꯠꯀꯤ ꯃꯃꯥ ꯊꯥꯁꯅꯥꯗꯤ ꯁꯨꯅꯤꯜꯅ ꯃꯈꯣꯏꯒ ꯄꯨꯟꯅ ꯆꯠꯁꯤ ꯍꯥꯏꯕꯗ ꯌꯥꯔꯝꯗꯦ ꯊꯥꯁꯅꯥꯒꯤ ꯃꯃꯪꯗ ꯃꯆꯥꯅꯨꯄꯥ ꯔꯣꯍꯤꯠ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯃꯤ ꯏꯃꯥꯗꯤ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯂꯩꯌꯨ ꯊꯋꯥꯏ ꯑꯗꯨꯅ ꯏꯃꯥꯗ ꯀꯔꯤꯁꯨ ꯇꯧꯔꯛꯂꯣꯏ ꯏꯇꯥꯎ ꯁꯨꯅꯤꯜꯅ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯀꯅꯤ ꯏꯃꯥꯅ ꯃꯐꯝꯁꯤ ꯊꯥꯗꯣꯛꯈꯤꯕ ꯇꯥꯔꯕꯗꯤ ꯂꯥꯡꯂꯦꯟꯒꯤ ꯃꯇꯦꯡ ꯀꯅꯥꯅꯁꯨ ꯄꯥꯡꯕ ꯉꯝꯂꯔꯣꯏ ꯃꯔꯝ ꯑꯁꯤꯅ ꯊꯥꯁꯅꯥ ꯈꯨꯜ ꯑꯗꯨ ꯊꯥꯗꯣꯛꯂꯔꯣꯏ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯁꯨꯅꯤꯜꯁꯨ ꯋꯥꯍꯩꯁꯤꯡꯗꯨ ꯈꯪꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯍꯥꯏꯔꯝꯂꯒ ꯈꯨꯜ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯁꯨꯅꯤꯜ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯊꯥꯁꯅꯥꯅ ꯋꯥꯔꯤ ꯂꯤꯔꯛꯂꯝꯃꯤ ꯊꯥꯁꯅꯥ ꯍꯤ ꯀꯞꯂꯤ ꯃꯄꯤꯁꯨ ꯇꯩꯊꯣꯛꯅ ꯃꯃꯥꯏꯗꯨ ꯅꯣꯟꯈꯠꯂꯛꯏ ꯆꯥꯎꯕ ꯁꯟꯖꯣꯏ ꯊꯦꯝꯕ ꯁꯨꯅꯤꯜ ꯃꯄꯤ ꯇꯥꯅ ꯃꯆꯤ ꯂꯦꯡꯗꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯕꯗ ꯊꯥꯁꯅꯥ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯃꯈꯣꯟ ꯊꯣꯛꯅ ꯀꯞꯂꯛꯏ ꯊꯦꯝꯕ ꯊꯥꯁꯅꯥꯒꯤ ꯃꯃꯥꯏꯗꯨ ꯅꯣꯟꯈꯠꯄꯤꯗꯨꯅ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤꯔꯒ ꯊꯥꯁꯅꯥꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯁꯤꯟꯗꯨꯅ ꯀꯞꯂꯒ ꯍꯥꯏꯔꯛꯏ ꯏꯃꯥ ꯀꯞꯀꯅꯨ ꯍꯧꯖꯤꯛꯇꯤ ꯅꯆꯥ ꯑꯩ ꯂꯥꯛꯂꯕꯁꯤꯗꯤ ꯑꯩꯁꯨ ꯏꯃꯥꯒꯤ ꯅꯆꯥꯅꯤ ꯍꯥꯏꯅ ꯈꯟꯕꯤꯌꯨ ꯊꯦꯝꯕ ꯃꯃꯥꯏꯗꯨ ꯑꯁꯥꯎꯕ ꯁꯛꯐꯝꯒ ꯃꯃꯤꯠ ꯑꯗꯨ ꯉꯥꯛꯁꯪ ꯉꯥꯡꯅ ꯌꯦꯡꯈꯠꯂꯒ ꯃꯈ꯭ꯌꯥꯠ ꯑꯗꯨ ꯆꯤꯛꯂꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯅ ꯃꯈꯣꯏꯕꯨ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ ꯑꯩꯅ ꯂꯥꯡꯂꯦꯟꯒꯤ ꯅꯤꯡꯕ ꯁꯣꯏꯗꯅ ꯊꯨꯡꯍꯟꯒꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯦꯝꯕ ꯊꯥꯁꯅꯥꯗ ꯈꯨꯔꯨꯝꯂꯝꯂꯒ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯒꯥꯔꯤ ꯈꯥꯝꯂꯤꯕ ꯑꯗꯣꯝꯗ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯊꯥꯁꯅꯥꯅ ꯁꯨꯅꯤꯜꯗ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯈꯣꯏꯁꯨ ꯍꯜꯂꯣ ꯅꯇꯥꯎ ꯑꯃꯗꯤ ꯅꯆꯟ ꯂꯥꯡꯂꯦꯟꯒꯤ ꯃꯇꯦꯡ ꯅꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯄꯥꯡꯕꯤꯌꯨ ꯁꯨꯠ ꯀꯞꯂꯗꯨꯅ ꯃꯈꯨꯠꯇꯨꯅ ꯃꯄꯤꯁꯨ ꯇꯩꯊꯣꯛꯂꯤ ꯍꯣꯏ ꯏꯃꯥ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯌꯦꯡ ꯂꯥꯛꯂꯒꯦ ꯉꯁꯤꯒꯤꯗꯤ ꯍꯜꯂꯒꯦ ꯏꯅꯥꯎꯁꯦ ꯃꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯦ ꯑꯩ ꯃꯥꯕꯨ ꯄꯨꯔꯒ ꯋꯥꯔꯤ ꯐꯖꯅ ꯁꯥꯔꯒꯦ ꯆꯥꯎꯕ ꯍꯣꯏꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯑꯗꯨꯗꯤ ꯈꯨꯔꯥ ꯑꯩꯈꯣꯏꯁꯨ ꯂꯦꯡꯊꯣꯛꯅꯕ ꯇꯧꯔꯁꯤ ꯆꯥꯎꯕꯁꯨ ꯊꯥꯁꯅꯥꯗ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯊꯣꯛꯂꯛꯂꯦ ꯁꯨꯅꯤꯜ ꯊꯦꯝꯕ ꯆꯥꯎꯕ ꯁꯟꯖꯣꯏ ꯄꯨꯟꯅ ꯊꯕꯛ ꯃꯐꯝ ꯇꯝꯅ ꯂꯥꯛꯂꯦ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄꯗꯨꯗ ꯁꯨꯅꯤꯜꯁꯨ ꯃꯌꯨꯝ ꯍꯟꯕ ꯊꯦꯡꯂꯦ ꯍꯥꯏꯗꯨꯅ ꯊꯕꯛ ꯃꯐꯝꯗ ꯂꯦꯛꯄ ꯇꯥꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯗꯨꯅ ꯃꯌꯥꯝꯗꯣ ꯍꯥꯡꯆꯤꯠ ꯂꯥꯡꯕ ꯑꯣꯏꯅ ꯃꯄꯥꯜꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯃꯍꯩ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ ꯉꯁꯥꯏꯗꯒꯤ ꯉꯥꯡꯅꯔꯤꯕꯁꯤꯡꯗꯨ ꯊꯦꯝꯕꯗꯤ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯃꯌꯥꯝ ꯆꯪꯅꯈ꯭ꯔꯒ ꯃꯈꯣꯏ ꯃꯔꯤꯗꯤ ꯆꯪꯗꯕꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤꯗꯃꯛ ꯂꯩꯍꯧꯔꯤ ꯁꯨꯅꯤꯜꯅ ꯊꯦꯝꯕ ꯅꯪ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯣ ꯑꯩ ꯈꯪꯉꯤ ꯍꯌꯦꯡꯁꯤ ꯑꯩ ꯃꯥꯏꯕ ꯇꯣꯃꯥꯜꯕꯨ ꯂꯧꯔꯨꯔꯒ ꯃꯐꯝꯁꯤꯗ ꯄꯨꯔꯛꯀꯦ ꯑꯗꯨꯒ ꯇꯧꯕ ꯌꯥꯕꯗꯣ ꯈꯟꯅꯔꯁꯤ ꯅꯪ ꯀꯔꯤꯁꯨ ꯈꯟꯒꯅꯨ ꯏꯅꯥꯎꯁꯤꯗꯤ ꯑꯆꯨꯝꯕꯒꯤꯗꯃꯛ ꯏꯁꯣꯔ ꯂꯩꯔꯤꯕꯁꯤꯗꯤ ꯊꯦꯝꯕ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩ ꯆꯥꯎꯕꯅ ꯏꯕꯨꯡꯉꯣ ꯅꯪꯅ ꯑꯗꯨꯝꯅ ꯊꯧꯅꯥ ꯍꯜꯂꯕꯗꯤ ꯅꯪꯅ ꯄꯥꯡꯊꯣꯛꯀꯦ ꯈꯜꯂꯤꯕꯗꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯣꯏ ꯑꯗꯨꯅ ꯅꯪ ꯊꯧꯅꯥ ꯍꯟꯕ ꯌꯥꯗꯦ ꯏꯆꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯗꯤ ꯂꯥꯛꯑꯣ ꯇꯨꯝꯂꯨꯔꯁꯤ ꯃꯇꯝꯁꯦ ꯊꯦꯡꯂꯦ ꯆꯪꯉꯁꯤ ꯊꯦꯝꯕꯒꯤ ꯃꯇꯧꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯇꯨꯅ ꯇꯨꯝꯊꯅꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯨꯜꯂ ꯑꯃꯗꯤ ꯔꯟꯖꯤꯠ ꯃꯈꯣꯏ ꯑꯅꯤꯗꯤ ꯂꯥꯏꯒꯤ ꯄꯨꯖꯥꯒꯤꯗꯃꯛ ꯁꯤꯜ ಲಾಂಗ್ಲꯒ ꯄꯨꯡ ꯚꯥꯔꯣ ꯇꯥꯕ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯄꯨꯡ 11:48 ꯆꯠꯂꯛꯂꯦ ꯔꯟꯖꯤꯠ उरुम तौरक्तुना फगलांग ngaथरई रंजितु असुम फमलिंगैदा तुंगदगी मीगी मखुत मानबा अमना मनंगंदा मारकपदु रंजिती करिसु खल्लुदना मसादु कोइलेंग लेंगली
अमुक्सु नालकपदुदा मखुत्तुना कंथोके हाइदुना मखुत्तुना लामुबदा मीगी मखुत अदुना ताप पाइसिलाई रंजित खंगप्रेक खंगदुना मनिंग फत हंदुना येंगी अदुबु कनासु लेरमदे रंजित ममाई गादु हुमांग ngakta ngaina masadu thak thak niktuna masadi machi lengda leiraga mamitu koyot otuna yengli mana asum yangakpada ngasai kulla phamlaga leihobudu leiramdre ka adusu pumam mami लागी पुजागी सेमलगा थमखिबसिंग अदुसु लेरिब्रा हाइदुना मारगा येंगबदसु करिसु थेंगनद्रे रंजित तौरिबदु करिनो हाइदुना मथंता अममबदुदा मारगा लंबी थिरकली रंजिना असुम लाकपदा मी अमदा पाइसिलुई रंजिति कुल्ला ओरबय खंदुना मीदुदा ताप ताप पाइरगा मा हाइना कौई खुमलक मंदबदुदा ममाय मपादा अमुक नालुई चो चो चनप चनप लावबदुदा नालुबदा रंजित ज्ञान तारकले मिसक्सि लांगलेनि हाइबा रंजितना लांगलेनबु लाक्तना इंथोकलमलगा माइकई खंदन चलै रंजित करिगुंबा अमदा पल्लदुना तुखी तुबगी चैना खुल अदुदा ngahak hawatpa ngamdaduna anaba khangduna leiri amuk tapna hawgalakduna lepi tanjaduda makhongduda matu yamna hawba makhut amana na lai रंजित खंगप्रेक खंगना मखोंगदो फत चिंगथोई तांजादुदा मैसु फत लाई मई लाकपदुदा रंजितसु यंखलुबदा मुसिन मुना मसमना खु यौना ममाइदु खुमजिल्लदुना लेपलगा लेरंबा अदुदा रंजित कन्न लाउरे है रंजित कैदौरगेने ज्ञान तारब्रो रंजित ममितु फत पांगलाई ममाइदुदी हुमांगना पुंगलुपतुना लेरमी वांगांगदना ममाइदु कोइले ले कनासु लेरमद्रे ममंगनी हाइब खंगले कुलरना मंगोंदा मुन्ना येंगलगा लेबदुदा मासु येंगलुरगा ओंथोकलगा ममाइदु मखुत अदुना हुमांगदु तैथोकलदुना अमुक ज्ञान ताना फमलगा कुलरदा मुक येंगलै कुलरना कैदौरे नंगना खंगलाउ लाउरक्लिदुना रंजित ममंगी वारिदु कुलरदा तमी हेरा कैसु तौरोइदा नंगना पंखन खंजिनबगिनी रंजित कुलरना वखल फाथाबिबदुदा खरदि कीबा साफरमी कुल्ला मासु वखल अमा असुम खलै सिरमदाय मिकुप यौरग्लौबसिदा मसा हाना हिंगनबा होनरई रंजित की ममंगदा फावरिबदु असेंग थोकलनी हाइबा कुलरना खंगलबनी मासु रंजित का असुम लोइनरबदी खुदोंग थीबा नंगबा सोइररोय कुलरना खल्ली आई माबु करिनो अमा तौरगा चलहनखिबना फरनी कुलर रंजित ता हाइरई कुलरना आईदी इकावबु कावी ngasi lai khurumba fatlamdrene aishu bhav ko oyhogdrene रंजित पाखतना ए कैनोने मामा ngasi ngasi numitsi yamna phai aduna ngasi khurumsi haikhibudaine kulla khumpham khangdana mamaidु हुर हुट लेरगा लै मामगी सिदी आई खक्ता अतदाइदौनी इंथोक पिरकपसिदी नमा खरा नुवाइजदे मामना पियो हाइबा लोइना पिरि सरा नामदा चाबा मामना ngasi सेंजाव पाइबा मियामना सखंगलबा मिसक ओइरक्लिबुसे कनाना ओइहनबिरिबनो हाइबसी मामना खंगबिद्रा माले कुलरना तान चारे खंदुना साउजिन्नरै हेरा इबुंगो थक्सी खासी लेतबा नंगबु ngasi फावबा हिंदुना लेरिबसे कनानानो पैसादी तालगा लोइना फंगलिबनि नंगना ऐसे नंगी नमिता ऐसे नंगना लेरगा सिजिनबा मी ओइना उरुरबो नंगीना थवाई अदु अइना कनबिरखिबा नत्रो हा यारे ngasiदगी आइगी युमदा अमुक हन्ना लाकनो आइबु करम्बा मीनो हाइबा नंग खंगदब्रा हा हेरा मी मसक खंगदबा रंजित कुलरना ngasi मरम लेतना सावरक्लिबदु तौरक्लबसि करिनो हाइबा मतंत खंजानै अदुबु मासु कुलगी मतौ अदुदा साउनिंगले करिसु हाइरमदना अहिंग मुंगयाइदुदा गाड़ी अदु थौरगा चतख्रे कुलर रंजितना चतखिबा अदुदा मसादु ज्ञान ताना नोकफेत तौना सोर सांगना होंदोय लाई खुरुमबगी पुंफमदु यौरक्लदुना लाई खुरुमनबगिदमक सेम सारी सोमदना रंजित असाउबा अमगा लोइनना गाड़ीदु स्पीड कन्ना थौरक्ली माना असुम थौरकपदा गोलाई अमा लैसिलकपदा मी मानबा अमा यामना थुना गाड़ीगी ममांगदुदा फत समखी रंजित खंगप्रेक खंगना गाड़ीगी ब्रेक खंगफा फाई ममांगदुदा येंगलगा हौजिकिदुबा मी नट्रने मी ओइरगा अदुक थुनादि चलोइसे आइबु कुमथरगा येंगबना फगद्रा मतमसि थेंगले आई कुमथबा यादे करिगुंबा कुमथरुबदा आई सोइदना खुदोंग थीगनी रंजित गाड़ी स्टार्ट अदु थुना तौदुना अमुक थौबा हौरक्ली खर थौबा हौबगा गाड़ीगी स्टार्ट अदु खखक पल्लगा गाड़ीदु लेके लेके तौई अहुमलक मरीरक तौरमलगा गाड़ी स्टार्ट अदु मुतखी रंजित गाड़ीदु स्टार्ट हंजिन हंजिन तौई याबा कौबा लेते रंजित उपाय लेते गाड़ीदगी कुमथद्रबदि यारर खलदुना तन्ना तन्ना कुमथगे हाइदुना गाड़ी थोंदु हांगलगा मखोंदु थांगथबगा नुंसित असाबा अमा रंजित खंगे येरई रंजित नुंसितना मसादा येरकपदुदा यामना हाइनदबा फावरमी मखोंग अमदसु थांगतरगलगा फोन की फ्लाश तो थादुना गाड़ीगी ममांगदा लाई गाड़ीदु हांगतोके तौबगा नुपी अमना तपन नोगलै रंजित नुपी अमना नोलकपा अदुदा मनिंगदा फत ओंथोई कनासु लेरमदबदुदा रंजित कीबा असुम असुम हेंगलै गाड़ी मनुंगदा लेबना फरिद्रा खलै
ꯒꯥꯔꯤꯗꯨ ꯁꯦꯝꯗꯕ ꯃꯈꯩ ꯒꯥꯔꯤ ꯊꯣꯡꯗꯨ ꯍꯥꯡꯂꯒ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯆꯣꯡꯁꯤꯜꯂꯛꯂꯒ ꯒꯥꯔꯤꯒꯤ ꯊꯣꯡꯗꯨ ꯊꯤꯡꯖꯤꯜꯂꯤ ꯒꯥꯔꯤ ꯃꯅꯨꯡꯗꯁꯨ ꯄꯨꯝꯃꯝꯃꯤ ꯐꯣꯟ ꯌꯦꯡꯂꯨꯕꯗ ꯐꯣꯟꯗꯤ ꯃꯄꯥꯜꯗ ꯇꯥꯍꯧꯗꯨꯅ ꯈꯨꯜꯂꯛꯄ ꯀꯥꯎꯕꯗꯒꯤ ꯈꯨꯜꯂꯛꯇ꯭ꯔꯦ ꯐꯣꯟ ꯑꯗꯨꯕꯨ ꯈꯨꯟꯕ ꯆꯠꯁꯤꯔ ꯈꯟꯖꯥꯟꯅꯔꯒ ꯂꯩꯔꯤ ꯈꯨꯜꯂꯔꯣꯏꯗ ꯈꯟꯗꯨꯅ ꯒꯥꯔꯤ ꯃꯅꯨꯡꯗꯨꯗ ꯃꯃꯤꯠ ꯁꯤꯡꯅ ꯂꯩ ꯔꯟꯖꯤꯠꯅ ꯑꯁꯨꯝ ꯐꯝꯂꯒ ꯂꯩꯔꯤꯉꯩꯗ ꯃꯅꯤꯡ ꯁꯤꯠ ꯑꯗꯨꯗꯒꯤ ꯃꯤꯅ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯟꯕ ꯃꯈꯣꯜ ꯇꯥꯔꯛꯏ ꯔꯟꯖꯤꯠ ꯃꯃꯤꯠ ꯑꯗꯨ ꯈꯔꯒ ꯂꯥꯎꯔꯝꯂꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯊꯕꯥꯛꯀꯤ ꯃꯤꯍꯨꯜꯁꯨ ꯐꯥꯖꯤꯟꯕ ꯉꯝꯗꯅ ꯑꯀꯤꯕ ꯐꯪꯅ ꯆꯣꯡꯈꯠꯂꯛꯂꯤ ꯃꯅꯤꯡ ꯑꯣꯟꯊꯣꯛꯄ ꯀꯤꯔꯗꯨꯅ ꯑꯣꯟꯊꯣꯛꯄ ꯉꯝꯗ ꯃꯁꯥꯗꯨꯁꯨ ꯍꯨꯃꯥꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯂꯛꯂꯦ ꯂꯋꯥꯏ ꯃꯁꯝꯗꯨ ꯅꯥꯟꯊꯖꯗꯨꯅ ꯉꯥꯏꯍꯥꯛꯇꯤ ꯃꯤꯍꯨꯜꯗꯨ ꯐꯥꯊꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯆꯦꯠꯅ ꯎꯏꯁꯤꯟꯗꯨꯅ ꯁꯤꯠꯇ ꯉꯥꯊꯗꯨꯅ ꯂꯩ ꯉꯁꯥꯏꯗꯒꯤ ꯍꯣꯜꯂꯝꯕ ꯁꯣꯔ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯈꯣꯟꯖꯦꯜ ꯀꯔꯤꯁꯨ ꯇꯥꯗ꯭ꯔꯕ ꯑꯗꯨꯗ ꯔꯟꯖꯤꯠ ꯌꯦꯡꯅꯤꯡꯕ ꯐꯥꯎꯔꯛꯏ ꯃꯃꯤꯠ ꯑꯗꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯇꯨꯅ ꯃꯅꯤꯡ ꯁꯤꯠ ꯇꯝꯅ ꯌꯦꯡꯂꯛꯏ ꯁꯣꯝꯗꯅ ꯀꯨꯜꯂꯃꯩ ꯍꯧꯒꯠꯂꯗꯨꯅ ꯂꯥꯏꯒꯤ ꯊꯧꯔꯝ ꯍꯧꯔꯛꯏ ꯃꯥꯅ ꯂꯥꯡꯂꯦꯟꯒꯤ ꯊꯋꯥꯏꯕꯨ ꯈꯨꯗꯨꯝ ꯆꯜꯂꯒ ꯔꯟꯖꯤꯠꯄꯨ ꯍꯥꯠꯍꯜꯂꯒ ꯃꯥꯅ ꯂꯥꯡꯂꯦꯟꯒꯤ ꯊꯋꯥꯏꯗꯨ ꯁꯥꯟꯅꯗꯨꯅ ꯊꯝꯒꯦ ꯍꯥꯏꯅ ꯂꯥꯡꯂꯦꯟꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯀꯧꯔꯤ ꯁꯣꯝꯗꯗꯤ ꯃꯅꯤꯡ ꯁꯤꯠ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯔꯟꯖꯤꯠ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯐꯝꯂꯤ ꯉꯥꯏꯍꯥꯛꯇꯤ ꯃꯐꯝ ꯑꯗꯨ ꯏꯆꯤꯛ ꯆꯤꯛꯏ ꯔꯟꯖꯤꯠ ꯐꯣꯟ ꯑꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯒꯥꯔꯤꯒꯤ ꯊꯣꯡ ꯑꯗꯨ ꯃꯈꯣꯜ ꯊꯣꯛꯍꯟꯗꯅ ꯍꯥꯡꯗꯣꯔꯛꯏ ꯃꯈꯣꯡ ꯊꯥꯡꯗꯣꯔꯛꯇ꯭ꯔꯤꯉꯩꯗ ꯃꯀꯣꯛꯇꯨ ꯍꯥꯟꯅ ꯂꯤꯊꯣꯔꯛꯇꯨꯅ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯅ ꯌꯦꯡꯂꯛꯏ ꯀꯅꯥꯁꯨ ꯎꯗ꯭ꯔꯕ ꯑꯗꯨꯗ ꯃꯈꯣꯡꯗꯨ ꯇꯞꯅ ꯊꯥꯡꯊꯗꯨꯅ ꯈꯣꯡꯀꯥꯞ ꯑꯅꯤ ꯑꯍꯨꯝ ꯊꯥꯡꯕ ꯍꯧꯔꯛꯄꯒ ꯒꯥꯔꯤꯒꯤ ꯑꯣꯏꯔꯣꯝꯗ ꯀꯅꯥꯅꯣ ꯑꯃ ꯌꯥꯝꯅ ꯊꯨꯅ ꯁꯝꯂꯒ ꯆꯠꯈꯤꯕꯒꯤ ꯁꯥꯎꯝ ꯐꯪꯈꯤ ꯔꯟꯖꯤꯠ ꯁꯥꯎꯝ ꯑꯗꯨꯗ ꯊꯥꯡꯒꯦ ꯇꯧꯔꯝꯕ ꯃꯈꯣꯡ ꯑꯗꯨ ꯐꯠ ꯍꯟꯖꯤꯜꯂꯛꯏ ꯅꯥꯀꯟ ꯑꯃꯗꯅ ꯀꯨꯜꯂ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯥꯡꯂꯦꯟꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯀꯧꯔꯤ ꯁꯣꯝꯗꯅ ꯔꯟꯖꯤꯠ ꯁꯤꯔꯒ ꯁꯤ ꯌꯦꯡꯗꯗꯤ ꯌꯦꯡꯂꯒꯦ ꯈꯜꯂꯗꯨꯅ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯉꯁꯥꯏ ꯆꯦꯟꯈꯤꯕꯗꯨ ꯊꯤꯔꯛꯂꯤ ꯒꯥꯔꯤꯒꯤ ꯑꯣꯏꯔꯣꯝ ꯌꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯀꯔꯤꯁꯨ ꯂꯩꯕꯒꯤ ꯃꯃꯤ ꯇꯥꯔꯝꯗꯦ ꯔꯟꯖꯤꯠ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛꯇꯤ ꯂꯦꯞꯇꯨꯅ ꯁꯨꯝ ꯂꯩꯔꯤꯉꯩꯗ ꯃꯇꯨꯡꯗ ꯃꯤ ꯑꯃ ꯂꯩꯕꯒꯤ ꯁꯥꯃꯤꯟ ꯐꯪꯂꯛꯏ ꯔꯟꯖꯤꯠ ꯍꯟꯗꯛꯇꯤ ꯍꯥꯟꯅꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯥꯈꯠꯄ ꯑꯀꯤꯕ ꯄꯣꯛꯂꯛꯂꯦ ꯃꯃꯥꯏ ꯑꯗꯨ ꯈꯪꯂꯩ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯂꯥꯡꯂꯦꯟꯒꯤ ꯊꯋꯥꯏꯒꯤ ꯑꯀꯤꯕ ꯁꯛꯇꯝ ꯑꯗꯨ ꯌꯥꯝꯅ ꯅꯛꯅ ꯃꯃꯥꯏ ꯃꯄꯥꯗ ꯃꯁꯝꯗꯨꯅ ꯃꯃꯥꯏꯗꯨ ꯈꯨꯝꯗꯨꯅ ꯑꯁꯥꯎꯕꯒꯤ ꯃꯇꯧꯕꯨ ꯉꯪꯂꯗꯨꯅ ꯂꯩꯔꯝꯃꯤ ꯔꯟꯖꯤꯠ ꯃꯗꯨ ꯎꯕꯗ ꯃꯁꯥ ꯄꯨꯝꯕ ꯊꯛ ꯊꯛ ꯅꯤꯛꯈ꯭ꯔꯦ ꯃꯈꯣꯡꯗꯨ ꯃꯅꯤꯡꯗ ꯍꯜꯂꯤ ꯈꯣꯡꯀꯥꯞ ꯃꯔꯤ ꯃꯉꯥ ꯍꯟꯕꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯄꯜꯂꯒ ꯂꯣꯡꯅ ꯍꯥꯏꯊꯈꯤ ꯀꯤꯃꯟꯕꯒꯤ ꯃꯌꯥꯏꯅ ꯇꯨꯁꯤꯟꯕꯒꯤ ꯆꯩꯅꯥ ꯐꯥꯎꯕ ꯃꯁꯥꯗ ꯐꯥꯎꯔꯝꯗꯦ ꯃꯈꯨꯠꯇꯨꯅ ꯆꯤꯠꯂꯒ ꯃꯅꯤꯡꯗ ꯍꯜꯂꯤ ꯂꯥꯡꯂꯦꯟꯅ ꯇꯨꯗꯨꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯃꯥꯏ ꯑꯗꯨ ꯑꯀꯤꯕꯒꯤ ꯃꯑꯣꯡꯗ ꯂꯩꯗꯨꯅ ꯃꯈꯨꯠꯇꯨꯅ ꯃꯈꯨ ꯑꯅꯤꯗ ꯉꯥꯛꯂꯒ ꯑꯀꯤꯕ ꯐꯪꯅ ꯔꯟꯖꯤꯠ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ ꯂꯥꯡꯂꯦꯟꯅ ꯔꯟꯖꯤꯠꯀꯤ ꯃꯅꯥꯛ ꯌꯧꯔꯝꯗꯥꯏꯗ ꯂꯥꯡꯂꯦꯟ ꯃꯃꯥꯏꯗꯨ ꯃꯊꯛꯂꯣꯝꯗ ꯐꯠ ꯌꯦꯡꯈꯠꯈꯤ ꯂꯥꯡꯂꯦꯟ ꯃꯊꯛꯂꯣꯝꯗ ꯌꯦꯡꯈꯠꯈꯤꯕꯗꯒꯤ ꯌꯥꯝꯅ ꯑꯀꯤꯕ ꯈꯣꯟꯖꯦꯜꯗ ꯂꯥꯎꯔꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤ ꯔꯟꯖꯤꯠꯇꯤ ꯂꯥꯡꯂꯦꯟ ꯆꯪꯉꯛꯄꯗꯨꯗ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯂꯥꯡꯂꯦꯟꯅ ꯂꯥꯎꯔꯝꯕꯒꯤ ꯈꯣꯟꯖꯦꯜꯅ ꯃꯐꯝꯗꯨ ꯉꯥꯏꯍꯥꯛ ꯅꯤꯟꯗꯨꯅ ꯂꯩ ꯔꯟꯖꯤꯠꯇꯨ ꯑꯃꯨꯛ ꯈꯣꯟꯖꯦꯜ ꯀꯔꯤꯁꯨ ꯇꯥꯔꯛꯇ꯭ꯔꯕꯗꯨꯗ ꯃꯃꯤꯠ ꯑꯗꯨ ꯇꯞꯅ ꯄꯥꯡꯂꯛꯏ ꯃꯃꯤꯠ ꯄꯥꯡꯂꯛꯄꯗ ꯂꯥꯡꯂꯦꯟ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯅꯤꯡ ꯃꯃꯥꯡ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯀꯅꯥꯁꯨ ꯀꯔꯤꯁꯨ ꯇꯧꯔꯛꯇ꯭ꯔꯕ ꯑꯗꯨꯗ ꯒꯥꯔꯤ ꯇꯝꯅ ꯂꯥꯛꯏ ꯃꯈꯣꯡꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯅꯦꯠꯁꯤꯜꯂꯨꯏ ꯀꯨꯟꯊꯔꯒ ꯃꯥꯔꯒ ꯌꯦꯡꯂꯨꯕꯗ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯑꯣꯏꯔꯝꯕꯗꯨꯗ ꯈꯨꯝꯒꯠꯂꯒ ꯒꯥꯔꯤ ꯇꯝꯅ ꯂꯥꯛꯂꯦ ꯒꯥꯔꯤꯗꯨ ꯊꯨꯅ ꯀꯥꯈꯠꯇꯨꯅ ꯁ꯭ꯇꯥꯔꯠ ꯑꯃꯨꯛ ꯇꯧꯔꯤ ꯑꯍꯥꯟꯕꯗꯗꯤ ꯌꯥꯔꯝꯗꯦ ꯑꯃꯨꯛꯀ ꯇꯧꯕꯗ ꯌꯥꯔꯛꯂꯦ ꯍꯔꯥꯎꯅ ꯒꯥꯔꯤ ꯑꯗꯨ ꯀꯟꯅ ꯊꯧꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯨꯜꯂꯔꯁꯨ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯃꯩ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯨꯅ ꯀꯔꯤꯅꯣ ꯈꯔ ꯄꯥꯏꯗꯨꯅ ꯂꯥꯏꯁꯣꯟ ꯁꯣꯟꯗꯨꯅ ꯃꯩꯗꯨꯗ ꯍꯨꯟꯖꯤꯜꯂꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗ ꯁꯞꯇ ꯑꯃꯒ ꯂꯣꯏꯅꯅ ꯑꯀꯟꯕ ꯅꯨꯡꯁꯤꯠꯇ ꯍꯨꯔ ꯍꯨꯔ ꯎꯪꯂꯗꯨꯅ ꯀꯨꯜꯂꯔꯒꯤ ꯑꯀꯣꯏꯕꯗꯨꯗ ꯂꯩꯗꯨꯅ ꯁꯤꯠꯇꯨꯅ ꯀꯨꯜꯂꯔꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯗꯨꯕꯨ ꯀꯥꯏꯍꯜꯂꯒꯤ ꯃꯇꯥꯒꯨꯝ ꯀꯟꯅ ꯁꯤꯠꯂꯤ ꯀꯨꯜꯂꯔꯁꯨ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯟꯗꯨꯅ ꯃꯥꯅ ꯍꯩꯖꯕ ꯃꯟꯇ꯭ꯔ ꯁꯤꯖꯤꯟꯅꯗꯨꯅ ꯉꯝꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯨꯡꯁꯤꯠ ꯑꯗꯨ ꯅꯦꯝꯊꯔꯛꯇꯨꯅ ꯅꯨꯡꯁꯤꯠ ꯑꯗꯨ ꯀꯨꯜꯂꯔꯒꯤ ꯃꯃꯥꯡꯗ ꯃꯤꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯀꯨꯜꯂꯔ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯜꯂꯒ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯈꯨꯠꯇꯨꯅ ꯀꯔꯤꯅꯣ ꯈꯔ ꯄꯥꯏꯔꯗꯨꯅ ꯈꯨꯇꯨꯝ ꯇꯥꯁꯤꯜꯂꯒ ꯃꯆꯤꯟ ꯃꯌꯥꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯆꯣꯜꯂꯒ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯃꯤꯒꯤ ꯁꯕꯥꯟ ꯃꯥꯟꯕꯗꯨꯗ ꯂꯪꯁꯤꯜꯂꯤ ꯃꯤꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯑꯗꯨꯁꯨ ꯀꯟꯅ ꯂꯥꯎꯔꯛꯇꯨꯅ ꯃꯤꯒꯤ ꯃꯤꯇꯝ ꯑꯣꯟꯊꯣꯔꯛꯏ ꯃꯁꯝꯅ ꯈꯨ ꯌꯧꯅ ꯃꯃꯥꯏꯗꯨ ꯂꯨꯞꯊꯗꯨꯅ ꯂꯥꯡꯂꯦꯟꯒꯤ ꯊꯋꯥꯏ ꯑꯗꯨ ꯑꯁꯥꯎꯕꯒꯤ ꯃꯇꯧꯒꯨꯝ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯟꯗꯨꯅ ꯉꯪꯂꯒ ꯀꯨꯜꯂꯔꯅ ꯃꯃꯤꯠ ꯑꯗꯨ ꯇꯞꯅ ꯄꯥꯡꯂꯛꯂꯒ ꯌꯦꯡꯂꯛꯏ ꯀꯨꯜꯂꯔꯅ ꯍꯥꯏꯔꯛꯏ ꯍꯦ ꯊꯋꯥꯏ ꯑꯩꯅ ꯅꯪꯕꯨ ꯉꯁꯤ ꯀꯧꯔꯤꯕꯁꯦ ꯑꯇꯩ ꯑꯃꯠꯇꯒꯤ ꯅꯠꯇꯦ ꯅꯪꯅ ꯔꯟꯖꯤꯠꯄꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯋꯥꯅ ꯈꯥꯡꯂꯤꯕꯗꯣ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯀꯧꯔꯤꯕꯅꯤ ꯂꯥꯡꯂꯦꯟꯒꯤ ꯊꯋꯥꯏ ꯑꯗꯨ ꯃꯃꯥꯏ ꯐꯠ ꯍꯥꯏꯒꯠꯂꯛꯂꯒ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯕ ꯅꯁꯥ ꯀꯟꯖꯅꯕꯒꯤꯗꯃꯛ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯗꯧꯔꯤꯕ ꯑꯩꯅ ꯃꯇꯝ ꯑꯗꯨꯗ ꯀꯌꯥꯗ ꯋꯥꯅ ꯃꯐꯝꯗꯨꯗ ꯂꯦꯜꯂꯛꯈꯤꯕ ꯄꯨꯝꯅꯃꯛꯁꯤ ꯅꯪꯅꯅꯤ ꯅꯪꯁꯨ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ
ꯅꯪꯕꯨꯁꯨ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯀꯨꯂꯔꯅ ꯌꯥꯝꯅ ꯀꯔꯦꯝꯅꯕꯒꯤ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯍꯦ ꯊꯋꯥꯏ ꯅꯪ ꯑꯩꯉꯣꯟꯗ ꯁꯤꯡꯅꯒꯅꯨ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯛꯄ ꯍꯥꯏꯕꯁꯦ ꯃꯤ ꯂꯥꯏ ꯑꯅꯤꯃꯛꯇ ꯃꯥꯏꯊꯤꯕ ꯑꯣꯏꯒꯅꯤ ꯅꯪꯒꯤ ꯅꯤꯡꯕꯁꯤꯡꯗꯨ ꯑꯩꯅ ꯂꯥꯏꯅ ꯊꯨꯡꯍꯟꯕꯤꯒꯦ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯕꯨ ꯊꯋꯥꯏ ꯂꯧꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩꯅ ꯍꯤꯡꯂꯤ ꯃꯈꯩꯗꯤ ꯑꯣꯏꯊꯣꯛꯂꯣꯏ ꯔꯟꯖꯤꯠꯀꯤ ꯊꯋꯥꯏꯁꯨ ꯑꯩꯅ ꯅꯪꯒꯤ ꯅꯈꯨꯠꯇ ꯁꯤꯟꯅꯒꯦ ꯁꯤꯟꯅꯔꯣꯏ ꯑꯩꯒꯤ ꯈꯨꯠꯇ ꯂꯩ ꯃꯥꯕꯨ ꯑꯩꯅ ꯅꯪꯒꯤ ꯅꯈꯨꯠꯇ ꯁꯤꯟꯅꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯋꯥꯁꯤꯡꯁꯤ ꯌꯥꯔꯕꯗꯤ ꯅꯪꯉꯣꯟꯗ ꯔꯟꯖꯤꯠꯀꯤ ꯊꯋꯥꯏꯕꯨ ꯑꯩꯅ ꯁꯤꯟꯅꯒꯅꯤ ꯑꯩꯅ ꯍꯥꯏꯕꯁꯤꯗ ꯌꯥꯗ꯭ꯔꯕꯗꯤ ꯅꯪꯒꯤ ꯊꯋꯥꯏ ꯑꯗꯨꯁꯨ ꯅꯪꯒꯤ ꯅꯤꯡꯂꯤꯕꯗꯁꯨ ꯊꯨꯡꯍꯟꯗꯅ ꯑꯩꯅ ꯂꯥꯏꯔꯝꯂꯦꯟꯗ ꯊꯥꯕ ꯉꯝꯒꯅꯤ ꯅꯪ ꯑꯩꯁꯦ ꯀꯔꯝꯕ ꯃꯤꯁꯛꯅꯣ ꯍꯥꯏꯕ ꯈꯪꯂꯕ ꯅꯠꯇ꯭ꯔꯥ ꯂꯥꯡꯂꯦꯟ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯀꯨꯂꯔ ꯂꯥꯡꯂꯦꯟꯅ ꯂꯨꯞꯊꯗꯨꯅ ꯂꯩꯈꯤꯕ ꯑꯗꯨꯗ ꯑꯃꯨꯛ ꯅꯣꯛꯂꯗꯨꯅ ꯅꯪ ꯉꯝꯂꯣꯏ ꯑꯩ ꯈꯪꯉꯤ ꯅꯪꯕꯨ ꯑꯩꯅ ꯍꯧꯖꯤꯛꯃꯛ ꯐꯥꯖꯤꯜꯂꯒ ꯊꯝꯕꯁꯨ ꯑꯩꯅ ꯉꯝꯒꯅꯤ ꯑꯩꯒꯤ ꯋꯥ ꯇꯥꯎ ꯅꯪꯅ ꯔꯟꯖꯤꯠꯄꯨ ꯏꯆꯝ ꯆꯟꯅ ꯃꯐꯝ ꯑꯃꯗ ꯍꯦꯛꯇ ꯀꯩꯗꯧꯅꯨꯡꯗꯁꯨ ꯍꯥꯠꯄ ꯉꯝꯂꯣꯏ ꯂꯥꯡꯂꯦꯟ ꯀꯨꯂꯔꯗ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯇꯨꯅ ꯄꯩꯅ ꯑꯀꯤꯕꯒꯤ ꯁꯛꯐꯝꯗ ꯌꯦꯡꯂꯛꯏ ꯀꯨꯂꯔꯁꯨ ꯍꯥꯏꯐꯦꯠ ꯂꯥꯡꯂꯦꯟꯗ ꯌꯦꯡꯂꯛꯇꯨꯅ ꯀꯔꯦꯝꯅꯅ ꯁꯨꯝꯗꯧꯕꯅꯤ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯋꯥꯐꯝꯁꯤ ꯅꯪꯉꯣꯟꯗ ꯍꯥꯏꯈꯤꯔꯣꯏ ꯅꯪꯅ ꯑꯩꯒꯤ ꯋꯥꯁꯤ ꯍꯦꯛ ꯇꯥꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯅꯪꯉꯣꯟꯗ ꯔꯟꯖꯤꯠꯄꯨ ꯀꯗꯥꯏꯗ ꯀꯝꯗꯧꯅ ꯀꯔꯝꯕ ꯃꯇꯝꯗ ꯍꯥꯠꯀꯅꯤ ꯍꯥꯏꯕꯗꯨ ꯑꯩ ꯅꯪꯉꯣꯟꯗ ꯁꯣꯏꯗꯅ ꯇꯥꯛꯀꯅꯤ ꯂꯥꯡꯂꯦꯟ ꯈꯟꯐꯝ ꯈꯪꯗꯅ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯦꯞꯂꯤ ꯇꯞꯅ ꯍꯪꯂꯛꯏ ꯅꯪꯒꯤ ꯀꯔꯝꯕ ꯋꯥꯐꯝꯅꯣ ꯑꯩꯅ ꯌꯥꯒꯗꯧꯔꯤꯕ ꯀꯨꯂꯔꯅ ꯑꯩ ꯍꯥꯏꯒꯅꯤ ꯁꯣꯏꯗꯅ ꯋꯥꯐꯝꯗꯨ ꯑꯩ ꯍꯥꯏꯒꯅꯤ ꯑꯩꯕꯨ ꯃꯇꯝ ꯃꯥꯡꯍꯟꯕꯤꯔꯅꯨ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯣ ꯀꯨꯂꯔꯅ ꯊꯧꯑꯣꯏꯗꯅ ꯍꯦꯔꯥ ꯉꯥꯏ ꯉꯝꯈꯤꯗ꯭ꯔꯦ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯅꯪꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯁꯨꯅꯤꯜ ꯑꯃꯗꯤ ꯊꯦꯝꯕ ꯃꯈꯣꯏ ꯑꯅꯤꯅ ꯃꯥꯏꯕ ꯇꯣꯃꯥꯜꯕꯨ ꯀꯧꯗꯨꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯃꯥꯏꯕ ꯇꯣꯃꯥꯜꯒ ꯇꯥꯟꯅꯔꯤ ꯃꯗꯨ ꯅꯍꯥꯛꯅ ꯊꯤꯡꯒꯗꯕꯅꯤ ꯂꯥꯡꯂꯦꯟ ꯁꯨꯛꯊꯔꯒ ꯂꯩꯔꯝꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯀꯥ ꯂꯥꯝꯅ ꯄꯦꯟꯅ ꯈꯥꯛꯅ ꯅꯣꯛꯂꯛꯏ ꯂꯥꯡꯂꯦꯟꯅ ꯅꯣꯛꯂꯛꯄ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯁꯨ ꯉꯥꯏꯍꯥꯛꯇꯤ ꯄꯨꯝꯅꯤꯟ ꯅꯤꯜꯂꯝꯃꯤ ꯀꯨꯂꯔ ꯂꯥꯡꯂꯦꯟꯅ ꯅꯣꯛꯂꯛꯄ ꯑꯗꯨꯗ ꯉꯛꯅ ꯂꯥꯡꯂꯦꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯍꯦ ꯃꯥꯏꯕ ꯅꯪꯅ ꯃꯁꯤ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯍꯥꯟꯅ ꯈꯪꯂꯕꯅꯤ ꯅꯁꯥꯒꯤ ꯅꯔꯥꯜꯕꯨ ꯀꯨꯞꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯕꯗꯨ ꯍꯧꯖꯤꯛꯇꯤ ꯅꯪꯁꯤ ꯀꯔꯝꯕ ꯃꯤꯁꯛꯅꯣ ꯍꯥꯏꯕꯗꯣ ꯑꯩꯅ ꯃꯤꯃꯥꯡꯗ ꯄꯨꯊꯣꯛꯀꯅꯤ ꯅꯪ ꯑꯃꯗꯤ ꯔꯟꯖꯤꯠ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯩꯅ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯁꯤꯒꯗꯕ ꯅꯨꯃꯤꯠ ꯃꯁꯤꯡ ꯄꯥꯔꯒ ꯂꯩꯔꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯡꯂꯦꯟ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤꯔꯝꯃꯤ ꯃꯇꯥꯡꯁꯤꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ 11 ꯁꯨꯕ ꯁꯔꯨꯛ ꯂꯣꯏꯁꯤꯟꯖꯔꯦ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯍꯦꯝꯆꯟꯗ꯭ꯔ ꯁꯣꯏꯕꯝꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ